Hingani natraga sigani haiba tambang ngamdana tha Shudana Pokkhiba Angang ama Maipakpi Hospital na angamba THAKTA HOTNADUNA Layengbadagi NGASIDI Mahoushagi Phivam Da Hingba Ngamle Laija haina apokpi na mingthon ba angang nupi macha adu chahi asigi January 13 da tha Shudana supnatagi tha taruk makhai surakpa matamda Maipuri bi mamagi Phivam na yadaduna angang unakhibani Angang nupi macha adu Bishnupur Ward number 2 dagi Sapam Dipak amade Sapam Ongbi Indiragi macha nupi aton bini Sapam Indira chahi asigi January 13 da Thang khatna angang unabagi Phivam ama lakpana maram oiraga imung manunggi miyoi singna not AOC da leiba Maipakpi Hospital da pukhalakibani mahaki oiriba Phivam adu athubada operation tawduna angang unadaba yadabagi Phivam leibadagi numit aduda mahak angang unakhi Angang adu tha Shudana pokpa maramna pokpa matamda supnatagi gram 200 yankai lumbaga loinana supnatagi centimeter 12 khaktamak sangna pokhi Angang adugi oiriba Phivam adu yamna kupna senadaba yadabaga loinana makatana layengbagi mathau takhi oiriba Phivam aduda hospital asina angang ase kandaba yade haiduna numit adudagi ngasi fauba layengduna lakhibani ngasigi angang adu masagi arumba kg Ani hena lumbaga loinana angang adu centimeter nifuhumdo yauna chawre Hayeng angang asi hospital asidagi discharge tawragani haide hiramasiga mari leinana angang asigi apokpa Sapam Dipak amadi apokpi Sapam Indirana TOMTV da hai makoigi machanupi asi Hingani haina thazarudrabani adubu ngasidi Maipakpi Hospital na kanna hotnabadagi machagi thawai kanba ngamle masigidamak Maipakpi Hospital bu thagatli machagi Layengbada Hospital asina angamba THAKTA HOTNADUNA machagi punsi kananaba hotnakhiba adu punsigi oina kawba ngamloi haina phongdokhe Aigi angangsi January date 14 da pukhacharakpani emergency da adu angangsi weight chudaba haitare weight chudaba kg phadaba haitare gram 200 yankai katang oiba angangsi mature oidaba daisida khoi hospital jina kanna hona biduna khoi sir manager adai doctor nurse kumba mayam china kanna hona biduna ide angamba level da layeng biduna sigi stage se yorokpani stage se id jigna weight kg ani mukta jare tum jegi puthokpati laite aigi PMH card pai ko aduna khitang cover di toy aduna di pura layeng budi ngam banati hadi hospital jina angamba level da tai di changmadi mano loina puthok pai ta free da koi sar hoina layeng budi sumaina meser orakpi sumaina hingani ha thajaru dram na ngangji ai di pura hingaro yana to sumain to hinga puja ai hingna le ton thaka chari to Maipakpi Hospital je aina kaw su kaw ro isa je yam pikna khogi poksare kiji ba phajada bida aduga kiji phada bida hajiti kiji ani hena tajare isa je adu khogi hingoni thajada bida isa je ngasi di kiji ani yodana hingjare ngasi di mayam no hona bidre sta mayam hona bidana degi manager mayam degi angangi doctor madam ke mayam no hona bidana ngasi di Maipakpi na doctor na ta isa je ngasi di hingbagi asa yam saung no lejare ngasi di maiguna sunu mama ba nungai jabam su poksare ngonda su isa je uhon bidana phajana sem ka to birabani phagalak abani na buko dana haininge Angang adu kananabagi damak hotnakhiba sing adu palladuna Maipakpi Hospital gi Managing Director Dr. KH Tombana hai angang asi tha Shudana pokpa ama oibana yamna kupna yengdaba yadabagi Phivam oikhi Phivam aduda imung manunggi awaba sing adu uduna hospital asina angang asi kandaba yade khanduna hotnarakpani ngasidi laibak phobadagi amadi hospital asigi doctor nurse amadi staff singna kathokpa amaga loinana hotnabadagi angang asi Mahoushagi Phivam da lakpa ngamle Hospital asina awa ana taraba singidamak angamba mateng makata na su mateng pangani haina mahakna makata ke 50 gram dagi hujik tu kg 100 gram haikalak pa phausia tawreba improvement singida aikoi da chu authority chu yamna puning pen ba harau ba encouraging oiba chiguma thabak sta amuk hena angjin thana chathage haiba gi duma acha ma pokpa maduni khoina yam kana handaki matang ja khoina yamna nongai jabasi an matung da jo khu khali yari ma kai khoina Maipakpi Hospital se thoithokpa thengma charitable hospital ma ming lodrab so ai khoina angam charitable de khoi thabak da tori thabak oina uli any asaba awara lakpo singji ai khoina magi ai adudi tabi gro moi laitabne adu wale adudi yari sa langro tawiro haina ma se khoi ganna khona tan tori Maruena koi sina interest lebasi kara sonda chanda ba chen thuma war par leba mi lejeda ba plus mapandai la ko mioi
ꯃꯤꯒꯤ ꯁꯦꯕꯥ ꯁꯦꯕꯥꯒ ꯂꯩꯖꯗꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏ ꯏꯟꯇꯔꯦꯁ ꯄꯤꯔꯒ ꯃꯈꯣꯏꯕꯨ ꯍꯦꯜꯞ ꯇꯧꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯊꯖꯔꯤ